Kurumjari. Northeast Window TV na sandokchariba nungthilgi paumiyeng tabiriba pumnamakpu ahanbamaktada taram nokchari. Ngasi Imphal da phongkiba maruoiba pauche sengi manungda maruoiba pauche oiriba huye lampau amadi naharol thawdangi editor gi ayab lawjaraga pauche za phongkiba maruoiba pausing pathukchari. Ahanbada local news. Manipur crisis ki horofam India laingakna hojik fawba puthokpa ngamdribara haina MPB molna house thamkri. Kumjali singani kunga humdagi me ahumdagi lamdam asida thoklakiba Manipur crisis ki horofam adi laingaki kari asoiba laikibano haibadu thidoknaba lisingani kunga humdoi da semkiba committee gi final report ta tha taruk ki manungda pikhatnaba khangalabasu ngasi fawba pikhatana leiri. Crisis asig marik chumba report India laingakna ngasi fawba puthokpa ngamdriba karigino haina Parliament MPB mol angomcha ngasi chathaki ba session gi 0 hour gi inner Manipur Lok Sabha gi MPB mol na Manipur crisis na maram oiduna makhata na mihat mi pun chatharakliba ase India laingakna athubada miyeng changduna chap chaba firep ama lawfam thoi Kakching district tagi mihathi na hatpi kraba mayang lambam Rishikant gi matang da palladuna MPB mol na makhata na hai Rishikantagi aroiba mikupta mahaki thawai kanbina ba khut londuna haijaki adubu kuki militant ni chingnaba singna nongmaina kaptuna hatpiki Rishikant na khut londuna haijaki ba adu mahakhaktana irang asida mara leijadraba hatokpikraba miyamna thengnaki chaitheng sing maming chawna tari Irang asigi manungda kulai paiba singna faduna pukraga tamthina hatokpikraba amasung Irang asigi chaitheng fangliba Manipur miyamge chumba wayel piduna Intapa hanjulakna ba honabiu haina India langakta haijari haibadu takpani Haukiba chahi omasida IDP kaya relief camp ta lanjinarakuna wana leli National Highway amadi airport ta miyamna ayet apan yaudna chathok sasin tawba ngamdri Manipur miyamgi human rights khongaunari ba asigi matangda parliament na akhanaba matam kaithoktuna house puthuraklaga khanafam thoi haina MPB molna phongdokladuna makhata na hai Manipur irang asigi horakfam thidokna ba lisingani kunga humdoi da semkiba inquiry committee gi final report tha taruk ki manungda puthokna ba khangalabasu ing lisingani ga kunga taruk yauraba fawba puthokpa ngamdriba karigino irang asigi daita kanana lawgani haibadu India laingangna puthokpa ngamdriba karigino inthokna thamba yaroi haina phongdokki Leibak asigi state ama oina chawna chap manaba miyeng thamduna Manipur miyamgi hak ngakna miyamgi apamba khangna thabak tawgidabani hainasu house ta mahakna lenga ke pungning chingsingki Chairperson, I don't know what to say. We have pleaded that this house should discuss. Rishikant's folded hand also is asking for this house to spare some time to discuss on way to go forward and to discuss this denial of human rights in this state. Lastly, but not the least, Rishikant's folded hand is also asking the government of India, do not treat Manipur as a vassal state of an empire. It is a state, a unit of the Union of India. Please do not forget. The government of India is treating as if it is another vassal state of an empire called the Indian state. It should not be done. Justice is required. You have an inquiry committee instituted which is supposed to submit its report within 6 months in 2023. Now this is 2026. Why is that the government of India is scared to fix responsibility for this violence? That pleading hand of Rishikanta represents the pleading hands of hundreds and thousands of people who are asking for justice in our state. माननीय सदस्य डॉक्टर अगोमचा बिमोल जी माननीय सदस्य Thank you, Madam Chairperson. You know, some people can speak for 13-14 minutes in the name of 0 hour. I hope you will also give me some more time. Chairperson, I just want to remind the House and the Government of India through you that the violence and the tragedy that we have witnessed in Manipur continues. One engineer by the name Mayang Lambam Rishikanta with folded hand pleaded for his life and justice before he was shot point blank and killed by suspected Kuki armed criminals. It is not Rishikanta's hand only. His folding hand represents hundreds of people who were killed and thousands who were rendered homeless, asking for and pleading for justice.
It could be the hand of Olivia Florence, 2 young women who were killed in Imphal. It could be the hand of Urembam Rani, the elder women of the 6 women and children who were captive, who were taken hostage and slaughtered in this violence. Those folded hand of 𝐷𝐶𝐸𝐾𝐲 represents the folded hands of the suffering people of the state of Manipur, asking for justice and fixed accountability for the violence that we have witnessed. Those folded hands were also asking that let us have the right given by the constitution of the country. Let us go back home. Let us resettle ourselves in our home state. We don't want to stay in relief camps. That's the plea. The folded hand of 𝐷𝐶𝐸𝐾𝐲 also represents those people who are asking that we should have free access to highways, airports. We are still being denied for 3 years. Madam Chairperson, I don't know what to say. We have pleaded that this House should discuss. 𝐷𝐶𝐸𝐾𝐲's folded hand also is asking for this House to spare some time to discuss on way to go forward and to discuss this denial of human rights in this state. Lastly, but not the least, 𝐷𝐶𝐸𝐾𝐲's folded hand is also asking the government of India, do not treat Manipur as a vassal state of an empire. It is a state, a unit of the Union of India. Please do not forget. The government of India is treating as if it is another vassal state of an empire called the Indian state. It should not be done. Justice is required. You have an inquiry committee instituted which is supposed to submit its report within 6 months in 2023. Now this is 2026. Why is that the government of India is scared to fix responsibility for this violence? That pleading hand of 𝐷𝐶𝐸𝐾𝐲 represents the pleading hands of hundreds and thousands of people who are asking for justice in our state. Thank you, Madam Chairperson. NRC tawdana mikok thiba yaroi haina hairokta nahasingi khongchat chatkhri. National Register of Citizen NRC tawdana lamdam asigi mikok thiba gi thabak pangthokpa yaroi haina campaign for just and fair delimitation jangsileba khongchan asibu saugatladuna ngasi numidang Thobal district ki hairokta masing yamlaba nahasingna khongchat ama chatkhri. Youth of Hairokna silaga pangthokiba ngasigi khongchat adu Hairok Part 1 kaithadagi hauraga Hairok Part 1 2 amadi 3 gi mafam sinba thungna chatki. Khongchat aduda no NRC, no census, no free movement, no census, no IDP settlement, no census, Koilas kona thabiu thawai hana kansi, online da minister oiba yaroi, online da leiba ngakpa yaroi, landlordry census yekto u haibina chingba thaba play card kaya nahasing na kutta painaki. Ngasigi khongchat aduga mari leinana Youth of Hairoki active member 𝐿 𝐷𝐶𝐸𝐾𝐲 hai ngasi Hairoki nahasing na hongnaruba tawdana thoraktuna chatliba khongchat asi Manipur da oiriba fiba masida Manipur leingakna mikok thinaba honarakliba asi yaba ngamloi. NRC natraga masiga manaba ek ama hana semnaba census tawba yaroi. Manipur da tholiba irang asina lanjinaduna leiriba forup animaki IDP sing masa masagi maramdamda hanjil halaba matungda mikok thibiyu. Loinana Manipur da leishinkraba illegal immigrants sing hana maramda halandana mikok thiba haibasi apikpa Manipur gi yellow forup sing bu muthatlage honabani haina lawi. Mahakna makha taraduna hai namfu da NRC tawdana census chawrabadi Hairoki nahasingna Manipur gi miyang pulaga akan ba khongjang changshilagani. Campaign for just and fair delimitation na changsilakli ba khongjang singda Youth of Hairokna saruk yagani haiki. Ngasi Hairoki nahasingna haunaruba naidana isa thokpira kanda chasagadurba rally asi atopa maram tagi nate Manipur da hojik tawriba mawong ekhoigi murkhidaroba ekhoigi mapangan solaba furup ekhoigi indigenous movement sing asibo sogon mayaba ekhoigi atopa immigrant singna ekhoigi landarakpa dagi nomai kaba sakar kan hayo no sakar mapangan kandaba sing dagi ekhoi na sing pendre haitare aduna Manipur gi leiba atopa jaga sing deina ha sing leibiriba atopa langi mi sing jo timi leina gre yaw sang adagi harau kumai thabang so loi chana gre akhoi no hojik pamjer si sakar da hajani se koi census bitang se koi no NRC no census NRC tawdri phoda akoi census asima tawbiga no
अदुगा अखोगी लांजेनरबा लांजेनरबा अखोगी IDP सिंग मयुम थादोबा मै चाखरबा सिंगसे मसा मसागी लमदा हजिनरबा मतुंदा अखोगी चुचामपुर दगी लांजेलकबा अदगी इम्फाल दगी चुचामपुर दे लांजेंगिबा कुकी मैतै ग्रुप नायदना लोइना हजिला मतुंदा सेंसस तौबियो अदुगा अखोगी लैरिबा मुखिदरबा अखोगी म्यांमार लान तौरे अदगी मणिपुर में चंगसिले सुमाना लैगिबा इमिग्रेंट अखोगी हेंदोब हेलिबा मी म्याम याव सेंसस तौबिरदी ग्रुप मचा मचा लैरिबा मणिपुर की ग्रुप मैम से लोन मुख्रगनी मैम से सेंसस तौद्रीगे ममांग NRC तौबियो चप चाब मिसिंग खंगलब NRC तौसे फलाव से लागे हौनरुब नायदना मणिपुर की हुजिक लेरिबा कंडीशन नहाजिंग से थोलागा अखोइना अहानबोना हौदोक्चबने लेरिबा लम अतोपकी नहाजिंग थोपिरमो अदुगा फलाव लाबियो अखोइ याम शांति होना यामना अखोइ इंगतमना अखोइ रैली चसे हाइबा वाहन थमजरी NRC तौबा मतुंदा सेंसस टिबियो हाबसे मणिपुर दा लेरिबा इंडिजिनस पीपल खुदिमक की अपामने मसिगी वांगदा सरकार असिना अदुगी वांगदा थबक तौबिरपा तारगदी अखोइ खंजंग कयाम लेपा लेतरे चलखिने हाबसे अखोइ मणिपुर सरकार की माइकैदा अखोइ हेरोकी नहासिंग हौरगा हाइजरी अखोइ हेरोकी नहाक नतरा अतोप लमदगी अखोइ मणिपुर दा लेरिबा इंडिजिनस पीपल नहा अखोइगी अदगी यूथ सिंग अदगी अखोइगी लेरिबा माइबे पुन्ना हौरगा अखोइ अकनकनमा खंजंग कयाम चलखिने हाबसे मणिपुर सरकार की माइकै थमजरी लौ सिंगो के अनौबा वाखलोन पुथोकलिबा नहासिंगदा कानाबा फंगहनबा प्लानिंग डिपार्टमेंट का तानारगनी खेमचान लौ सिंगो का मरी लेनबा अनौबा वाखलोन के पुथोकतुना होनरिबा नहासिंगदा हेना कानाबा फंगहनबा प्लानिंग डिपार्टमेंट का तानारगनी हाइना चीफ मिनिस्टर वाई खेमचाना फोंदोक्री वाफम असि इरोशेमबगी सेंट्रल एग्रीकल्चरल यूनिवर्सिटी इम्फाल अमदी एग्रीविजन सेंदुना फ्यूचरिस्टिक एग्रीकल्चर फॉर नॉर्थ ईस्ट भारत Sustainability, Innovation and Opportunities haiba thimda numit humni chatharakiba Agrivision Agri-Youth Parliament 2026 loshenbagi thoramda Chief Minister na athoiba mithunglen oireduna phongdokhibani mahakna hai nahasingna lau shingu ki thabakta mai onsilakpasi afaba khudamni leibak sigi mi shingi chada yankhai hena lau shingu bagi thabakta tangai fade haiki Agriculture की लमदा अनौबा वाखलोन पुथोकपा अमदी एंटरप्रेन्योरशिप सिंगबु यामना मरु ओइरकली हाइरदुना एग्री यूथ पार्लियामेंट असिगुमना प्लेटफॉर्मना नहासिंगदा चावना कानाबा पीरी हाइकी स्टेट असिगी लैरिबा स्टार्टअप ता लौ सिंगुबगी लमदा नहासिंगदा हेना कानाबा फंगनबा प्लानिंग डिपार्टमेंट की ऑफिशियल सिंगदा वारी सारगनी एग्रीकल्चर हाइबसी स्टेट असिगिशु अमदी लैबाग असिगिशु यामनमक मरु ओइबना लैंगाकना मियंग चंगबा अमदी हेना अफबा ओहेनबा खोनबा तगाई फदि हाइकी थौरंग मरी लेना CAU इम्फाल की VC डॉक्टर अनुपम मिश्रा नहाई हौजिकी मतम असिदा मियामनि ह्यूमन सिक्योरिटी हेल्थ सिक्योरिटी इकोनॉमिक सिक्योरिटी अमदी एनर्जी सिक्योरिटी दा मरु ओइना मियेंग थमली फना चौखतुना था लेबाक चलबसु अचौब थबक थौरम कया पाइखलबसु चादबदि यादे मरम असिना फूड अमसुंग न्यूट्रिशन सिक्योरिटी हाइबसी यामना मरु ओइबा अमनी नॉर्थ ईस्ट असी अतोपा लेबाक मंगागा युमननबा मरमना अचौबा इकोनॉमिक हब की मफम अमा ओहनबा यागनी हाइकी और इंडियन पॉपुलेशन वो खेती करते हैं, एग्रीकल्चर करते हैं, सेम इन नॉर्थ ईस्ट इंडिया ऑल्सो। तो ये सब एक चीज को जोड़ के हमारा अनुपम मिश्रा जी ने इसको भारत में सबसे पहले बार ये एक दिमाग लगा के एग्री यूथ पार्लियामेंट शुरू हुआ है, उस बात के लिए मैं आपको बहुत बहुत धन्यवाद देने वाला हूँ। मैं समझ सकता हूँ कि 58% ऑफ द पॉपुलेशन एग्रीकल्चर में जस्ट काम कर रहे हैं, तो हमारी मैक्सिमम मेजॉरिटी पॉपुलेशन एग्रीकल्चर में है, तो व्हाई शुड नॉट वी गिव इम्पोर्टेंस टू एग्रीकल्चर। लाइक हमारी स्टेट की स्टार्टअप है, आई स्पीक टू माय ऑफिसर्स ऑफ प्लानिंग डिपार्टमेंट, ये एग्री सेक्टर को ज़्यादा से ज़्यादा बच्चों के लिए फायदा दे देना चाहिए। एंड लास्टली ऐसे अगर कोई स्पोर्ट्स के बारे में बता तो भी 2 घंटा बात करते थे, तो बट एग्रीकल्चर इज ए वेरी कंसर्न फॉर द कंट्री, इट इज ए वेरी कंसर्न फॉर स्टेट। धन्यवाद। जय हिंद। नेशनल न्यूज पाथोकचरी।
West Asia gi lana khudong chadaba mayuk na halli Modi Parliamenta khanafam thoi Priyanka Gandhi Prime Minister Modi na ngasi Lok Sabha da West Asia da thogliba Israel US amasung Iran gi lan asina India da khudong chadaba kaya mayuk na halle amasung oirakliba fibam asi nungnangningai ni haina phongdokri PM Modi na hai West Asia da thogliba lan asina India da semitlon national security amasung humanitarian gi oiba khudong chadaba kaya mayuk na re Masida natana energy gi oiba award pagi khudong chadaba sumayuk na re adubu laingang na miyamda LPG petrol amasung diesel na chingba domestic supply chain da ehenba miyeng thamduna miyamda khudong chadaba yariba makai mayuk na handana ba honari haiki mahakna makha taraduna lan horokpadagi Strait of Hormuz cargo puthok pusin tawbada khudong chadaba mayuk na hali masigi khudong chadaba asi laina laingak na gas amasung thau gi supply da miyeng thamduna honarakpadagi khudong chadaba mayuk na rabasu miyamda adu hakna chaithing fangandana ngamli Mamangda Indiana laibak kun kataret tagi energy lairamba adu khudong chadaba kaya asi lairakpana hojikti laibak nifuga mathoi dagi energy laiduna award pa mengkhatna ba hotnari masigi mathakta metric ton million mangaga dasmit ahongi petroleum reserve sengotle haribasi ton million taruka dasmit manga yongna chawthokna basu pandam thamli adubo hojik lan thokliba mafam amadi masina sohalaba lalon eteki oiba lambi sing asi India gi maruiba potlam kaya puthok pushin tawba amasung import tawfam oibana lan asina India gi miyamda kadai fawba chaithing pirakadage haibadu kopne yengsili lan thokliba amasung Gulf leibak singda India macha crore amagi mathakta thabak tawduna lairibani leibak thibadagi lan asida India macha kharasu laikhidre mafam aduda lairiba India macha singda laingaki maikaidagi mating pangnabagi damakta matam pumnamakta sem saduna lai haiki nakalamaromda Congress MP Priyanka Gandhi na PM Modi gi maikaidagi su West Asia gi lan asina India gi miyamda khudong chadaba mayuk na halle haiba wafam phongdok labanina mafam aduda oirakliba fiba masi parliamenta puthoktuna khanabana chumloidra haiba wahang hangladuna lan asigi matangda house ruling amadi opposition ge members singna makhoi gi oiba wakhalon thamangadabani haiki Indian Singi Tobima Kangba Matau Kaujararoi, Iran gi Embassy. New Delhi the Labour Iran gi Embassy na social media platform X Tathagatpa post amada India macha singna Iran gi awaba matam asida Tobimal Kangba Matau ulakliba sing asi Iran na kaidawnungda kauroi amasung Tobimal Kangba India singbu thagachari haina phongdorakri. Iran gi Embassy na phongdorakiba wafam si Kashmir amasung India gi tongan ba mafam kayada Israel amasung US na Iran da landabada soklaba miyoyshingda mateng pangnabagi damakta angang yauna India macha kayana sel khaiganaduna Iran da mateng pinaba honaba amasung USA amadi Israel gi thawong singi moyokta khongjangchangshin bagi damak oigani hairi Iran gi embassy na share tawrakiba video amada Kashmir dagi nipi macha amana mahaki senfuda tungsin jaba sel sing putoktuna Iran gi damakta mateng pangnaba pirakiba uki International news amuk pathokchari Trump na Iran gi power plant singda landaba lepna ba khangan kre power plant ta landaraklabadi chap manaba paukum pigani IRGC US President Donald Trump na Iran gi power plant singda numit mangani landaba lepna ba United States ki lanmi singda yatang pikre US amasung Iran gi marakta Middle East thogliba hana shunari ba singse waroishin purukta bagi matangda wakal taminare haina President Trump na phongdokraba matungda Iran gi power plant amasung energy infrastructure singda numit mangani landaba lepnaba wafam phongdokna khibani President Trump ki Truth Social platform da thadorkiba warol amada lan soknari ba laibak anigi marakta mifam amasung khananai nabagi thabak sing mai pakna chathari basina maram oiduna US ki Department of War amasung lanmi singda numit mangani gi Iran gi power plant singda landaba lepna ba khangan khibani
Al Jazeera gi Mohammed Wal gi warol amada chayol ahum suzilaklaba lan asi Iran na makhatana chathaba pamde West Asia da sokna riba lan asida karigumba guarantee sing thamlabadi makhatana yashinabagi khongthang sing Iran na lokhatkani karigumba Iran da landabagi thabak sing amuk hanna tungda chatharoi haibagi guarantee pirabadi Iran leibak nasu makhatana lan lepnabagi wafam sing da yade haiba wafam thamlakloi haina mahak na thajaba phongdokhi Haukiba thangza numita US President Donald Trump na pung nifunipan gi matam pireduna Strait of Hormuz sa makhal kaya gi jahasing chathan gadabani haiba akan bawafam thamkibaga loinana khongthang asina Iran na ayet apan piraklabadi US na thintaba tawdana Iran gi power plant singda landagani haina kihan khanganki US na Iran da kihan khangalakpagi pawkhum oina laibag adugi Islamic Revolutionary Guard Corps na laibak adugi power plant singda atamnana landaraklabadi laibak asina su chap manaba pawkhum pigani haina kihan khangalakkhri Fongdorakpada wafam mamabu Far News Agency na quote tawraduna karigumba Iran gi electricity da landaraklabadi laibak asina makoi gi electricity da su landagani haina fongdokhi Field Marshal Asim Munir gi wahi amana Shia Cleric Singh khoishawna hankri Pakistan gi Rawalpindi dira pangthokpa iftar gi thoram amada Pakistan Army Chief Field Marshal Asim Munir na Iran nungshiba sing Iran da chatkigadabani haiba wafam fongdokhibada laibak aduda leiriba Shia gi luchingba sing mai hauna saukri Shia Cleric Singh na Pakistan Army Chief for Pakistan ki apambagi mayokta thabak tawi amasung US amadi Israel gi yaka induna lai haina maral siraki Asim Munir laibag asibu manghanana bahonari haina Shia Ulema Council Pakistan gi Central Vice President Alama Said Sibten Haider Swajarina fongdokpaga loinana Asim Munir na mahaki mapu oiriba Israel amasung US pu yamna nungshirabadi Pakistan thadokuna chatkikadabani haina akan bawafam sing thamki US amasung Israel Iran gi thapmathakta landarakhiba amasung hanagi Supreme Leader Ayatollah Ali Khamenei hatkibagi mayokta laibak atuda leiriba Sia Furuki miyoi singna yaningdabagi khongjang changshilingei charekta Field Marshal Asim Munir na Iran nungshijaba sing Iran da chatkikadabani haiba wafam sing tamlakibani London da Jewish charity gi ambulance mari mai thaduna head crime gi thodok nauna thorakli British police ki maike digi fongdorapada ngasi ayu anganbada London da leiba Jews singi charity gi oiba ambulance mari mai thaduna loba yahan khidri masina mafam adu da head crime gi khwaidi gi noba wathok oiribani thodok adu gi matangda British Prime Minister Keir Starmer na yamna nungai taba fongdokpaga loinana Jews singi mathakta amanga ta thokan ba yauna chathaba attack adu bo condemn tawrakli Mahagna makha taraduna nungaitaba amadi thajaningai oidaba paw adu ayuk anganbada thengnarakhiba Jewish community singi awaba aduda mahaksu saruk yari haina fongdorakli Jew macha sing masing yamna khundaba London gi Golden Green haina khangnaba mafam aduda ayuk anganbada mai chakpagi report ama fangbadagi police officer singna mafam aduda kokshinkhibani mai chakpa aduda amanga ta thokraba ambulance mari adu Hezbollah North West haina khangnaba voluntary organization amagini hariba ambulance sing aduna medical gi oiba emergency lakpa matamda mateng pirambani Northeast Window TV na sandokchariba nungchilgi pau pathokchaba matang asile loshinjari miyeng tabiriba pomna mapu amuka suhanna khurumjari Northeast Window mining tabiriba mayang punamakpu taramna okjari hauzik mapalamgi thapaki pau pijari ahanbada
अथुबगी ओइना दुबई की वेयरहाउस वर्कर की थबक कौरी हाइरिबा थबक असी एप्लाई तौबिनिंगबा मियोइसिंगना प्रेजेंटेबल एंड गुड कम्युनिकेशन स्किल लेबता नतना मसागी चही कुनमाथोइदगिना 38 फावबदा लेबा ओइबिगदबनी हाइरिबा थबक असिगी पिजरिबा खुदोंग चाबसिंग अदुदी per day 12 hours duty hours oijagani per week ta 6 days duty oijagani 2 years work visa pijagani loinana accommodation and transportation pijabata natana medical and insurance su pijagani hairiba thabak asigi thagi oiba salary lising kuntare tagi haujagani ani subada United Arab Emirates ke driver ki thabak kauri hairiba thabak asi apply to winingba miyosingna Indian car license ka loinana Gulf ki license leiba oigadabani amasung basic English communication leigadabani हाइरिबा थबक असिगी इंडियन लाइसेंस पाइबीबा मियोइसिंगी थागी ओइबा सैलरी दी लिसिंग यांखैदगी हौजगनी गल्फ लाइसेंस पाइबा मियोइसिंगी थागी ओइबा सैलरी लिसिंग यांखै मंगादगी हौजगनी अहुमसुबदा बेहरन वाटर पार्क की फीमेल रिटेल स्टाफ तरा कौरी हाइरिबा थबक असि अप्लाई तौबिनिंगबा मियोइसिंगना रिटेल एक्सपीरियंस लेबगा लोइनना यामद्रबदा 165 centimeter की चांगदा वांगबा ओइबिगदबनी थबक असी तौबा मियोइसिंगना पीरिबा खुदोंग चाबसिंग अदुदी accommodation transportation अदुगा duty meal सु पिजगनी हाइरिबा थबक असी थागी ओइबा सैलरी लिसिंग मौद्रा तरेतगी हौजगनी पमरोल गिदमक्ता 7005273217 नत्रगा 9366230077 नत्रगा अखोगी ऑफिस नॉर्थ ईस्ट विंडो टीवी बिल्डिंग हता न्यू चेकोन रोड ता लेंगसिन बिरउ